Lakhipuronline na putok saba February ki tang 18 ningthaukaban numit ki Khomjinba Pao tabirase. Ahanbada maruoiba Pao. Khongjel yang na chenkhalakliba Digital India ki thauna malem ki miyam na yangnari haina Pradhan Mantri na phongdokre. Mikap thogla si ekhoi haiba kholaw kaloina na maifana imalon ki paujel putuna chatkadore. Handloom weaving gi hiramda miyamu bhab tahanaba ki thoromama Guwahati Ganeshguri da pangthokre. Ningtam lanmi sagapam gauro ki chamagani pansuba mapok common thorom kasar binakandi da pangthokre. Tongan ba martial arts sing amato ena chatmina bagi pandamda kasar martial arts association semkhre. Writers platform haina mingthon ba literary amadi cultural body ama semkhre amasung Jiribam cricket tournament ta BYD na CRPF pu aduga Lamlen Evergreen Club na BU11 bu mai chen khre. Haujik mapungoi ba pau tabirase. Marifu 39 suba man ki baat thoramda ngarang Pradhan Mantri Narendra Modi na Khongjel yang na chenkalagliba laibak asig Digital India gi thauna malim gi miyam na yengnari haina phongdokre. Digital India bu jumthong kuding yahonna na bahonna bada makhal kya gi apps kaya na anoba thodang lauri kudamoina e-sanjibani koba app asina teleconsultation haibati video conferencing ki kutangda doctor dagi isagi anaba gi maramda advice loba yari. App asi sizinaduna teleconsultancy tawbagi masingasi crore tara hen khre haiki. Video conferencing ki kutangda anaba amasung doctor ga anakpa mari thamlak pasigi damakta mahagna doctor sing amasung kudongchaba phangliba anaba singi maphamda harawa phongdokhi. Masi Bharat ki miyamna technology bu kamdauna punsigi saruk ama oina sizinabagi haibadugi mayek laraba khudam amani. Corona gi waraba matamda e-sanjibani app asina miyamda achoba khudolama oiki masigi matangda Pradhan Mantri na Sikkim dagi Dr. Madan Mani koba Dr. Amana mahakna khungangi lamdamda leiba anaba miyoi cha kaya ga loinana teleconsultancy tawduna ana layeng khibagi matangda miyamda paudamki. Pradhan Mantri na jausangi kumhaina lakpada miyamda yapa paujal pibaga loinana handakti kumhai asi vocal for local oina pangthokna na ba warep launa ba haiki. Manipuri Youth Front of Assam Maifagi Poilapul da Laiba Branch Office ta Central Executive Committee gi mifam ama phamkre. Maifagi President Thangjam Project na mifam poiduna phamkiba mifam aduda warep kayamaram lokre. Warep sing adudi Manipuri loan bu Assam Sarkar gi Associate Official loan ohena bagi damak mikap thogla si khoi haiba kholaw putuna mitei amasung mitei pangal na khundaba khunda imalon gi paujel putuna chatlagani. Hairiba khongset asi lagliba Mars ki tang 12 nongmaijing numit ki ayuk pung 10 dagi Kasar Chandrapur da leiba Manipur levi sem ki ba mafam dagi haikal lekat tamduna khongsa lagani. Khongset asi Kasar district ki oina April thagi manungda loisenna bahona gani hairi. Satka toriba khongset asi Maifagi Chief Advisor Seram Herajit na luchingani loinana President Thangjam Project Vice President Tampak Mayim Rehanuddin, Secretary General Tampak Mayim Salauddin, Joint Secretary Wahengbam Suren, Soram Thoibana Chingba Sarukyagani. Manipuri loan bu Assam Sarkar gi Associate Official loan ohenba aikhoi Assam gi jelhumini aduna aikhoi gi phangpham tokpa democratic right phangnana bagi pandamda chatkadoriba khongset asi miyamna sumapung phana sagot piu haina President Thangjam Project na phongdokhi. VP Tampak Mayim Rehanuddin na haikibada mikap thoglasi aikhoi haibagi kholawasi aikhoi pumnamakna sagot minasi haiki. Chief Advisor Saram Herajit na Assam lengakna aikhoi gi imalon bu ngasisu miraibiri aduna aikhoi na aikhoi gi imalon kannana bagi damak chatkadoriba khongset asida lamdam asigi CSO sing Oja sing Mahiroi sing Ima Maira Paibi sing na aikhoi na khunda lakpada mapung phana sagot piu haina appeal tawki. Mifam aduda Ningombam Ranjit Suren Singh Thoibana Chingba Sarukjaki hairi. Lakliba Maski Tang Tarani Thoidagi Kasar Chandrapur da Laiba Manipur levi sem ki mafam adudagi aikhoi haikal lekat tamlaba matungda mitei amasung mitei pangan na khunda laita adun laiba khudingmakta khongna chatuna aikhoi khudingmak bhab thaminaba aikhoi mikap thoglasi aikhoi haiba kholaw loinana kasar mafam thumna chatpagi khongchet ama chatpagi damakta koi warep nare haiba khongchet asi aikhoi kasar thumna chatpal loidi bhawa chatini haibasi sabjaba maifana warep lepchare haiba khongchet asida Maruina Lusingadabasingsi Seram Herajit Maifagi Advisor
Lona Thangjam Project President Maifa Tampak Mayum Rehanudi Vice President Amazing Lona Kogi Tampak Mayum Salahuddin General Secretary Amasung W Suren Joint Secretary Nasingba Hariba Music Nasina Apun Hana Singuna Hariba Consulasi Saturi Tamuta Wariba Sigurce. Akwai necessary-ba hariba khongchat asigi pandamdi ekhoi mikap thangse ekhoi habsi pandamdi Manipuri lonbu Assam Laingaki Associate Official Loan nama ohenba amasung ekhoi Assam ki yellow mini indigenous ni haiba indigenous people amaki amam thokpa demand amam thokpa right khudimak ekhoi demand oina tanbi khongchat ni laukhriba ware asigi matung inna ekhoina maiphagi member singna khol khudingda khongna chatuna koina chatwa matamda lairiba khoigi khungang singi sigosu club tagi warasu organization do erasu punamakna ahlamadi angang sing ngauna khoi bu support to biu haina khurumjare haije mayam khurumjare nasi Manipuri Youth Front of Assam Mayai Losana Yam Namaru ever Warep Yamam Lojakre, Warep Sinasiki Manunga, Akoy Assamda, Kundaiba Manipuri Sina, Matam Kyadgi, demand of Guna Lagba, Manipuri Lonbu, Assam Sakagi, a social official loan when a Losan Binavi, demand Sida, Manipuri Youth Front of Assamna, Akoy Mikap Toklasi Akoy Haiba, Timama Tambagana. Kasar jila taiba Meitei amasung Meitei pangangi khunda khongna jatuna yumda ekoi imalon kanminasi habegi paujel puduna chatkadobe khongchada sida lamdam masir laibiba COSO sing lanai lup sing loina tuang tuang ba oja laibru ima mera paibi sing punamangna akoi khongchada subu mapung phana sogot piu haina maifagi magi degi meam de koknonna nolognan singde Ministry of Handloom and Textile, Government of Assam ki Makhada, United Manipuri Arts and Cultural Organization, Umako Nasinduna, Assistant Director, Handloom and Textiles, Kamrup Pilamjing Makhada Amadi, Uma Handloom Committee, Kamrup District ki Support Kaluinana, Awareness Program on Handloom Weaving Habathormama, Thangzenumita GMSO Multipurpose Community Hall, Guwahati Ganesh Guri de Pangthokre, Manglam Chattagi Hauduna, Sagonaduna Laklaba, Pisalon Chabo, Matam gachunaba mawongda thabak paikhatpa masina sendal lambi ama ohenba amadi hiramasida department ki kari mateng laugani haibna chingbagi matangda bhab tahanbagi thoramni lupki president thokjom ngobana mayai tangba lauduna phamkiba mifam asida Nisikanta Sharma assistant director handloom and textiles Kamrup metro and rural Lairen Lakpam Horilal Singh assistant director handloom and textiles Karimganj Assam Laisram Hemanta President Guwahati Manipuri Social Organization Kunjesori Devi President Uma Helumna Ikai Khumnaba Mithung Oina Daista Phamki Lupki Maigedagi Lengyan Phi Tamduna Ikai Khumna Jaki Lupki Working President Yangkhom Upendrana Wahaudok Thambiki Matungda Assistant Director Anina Tinkiba Miyamda Handloom ki Kanaba Amadi Izati gi Laijariba Phisalon Sagi Sinpham Asibu Karamna Kalhaugani haibagi matangda maruiba wafam kaya thamki thoromda tinkiba ima iben kaya gi wahangi paukhum assistant director anina macha kaina pibiki matungda president gi warol piraduna thoromadu chinglemna loisinki haina umako gi general secretary GS Thongrana khangalakli Sagapam Gaurav Memorial Society Lakhipurna Sinduna Ningtam Lanmi Sagapam Gaurav gi chamagani pansubama pokumon thorom Kasar Binakanti Thongkhongda February ki tang 16 ngarang nongmaijing nimita pangthokre Binakanti Thongkhongda leiba ningtam lanmi asigi mitamda leisu katuna ikai khumna jaki lupki president Ingudam Kantana mifam apo oidana pangthokpa thoromda potharaba headmaster Durga Kanta Pande Lakhipur ki ZPC member Kabrabam Anitana akhanaba mithunglen oina saruk yakhe thoromda Dr. Posangmam Rajbihari Dr. Yangkhom Rajbihari amadi
Kabrabam Anitana Ningtam Lanmi asigi thabak thorom kya palladuna wangangkhe thorom ga mari lenana hanagi thoburen ingudam binod Yumnam Nadia Chan, Aribam Nirpende Sarma, Sagapam Biren, Oinam Ibocho, Thokchom Bishwanath, Dr. Moirang Them Sobitana, Wangangki. Mipamna, Lakhipur dagi binakandi bagan tabalambi asibu, Sagapam Goro Gimingda, Tambinanaba, Haizaba Haina Waremnaki, Matungda, Luking Amtang Tauburen, Taudam Prem Kumarna, Takadwahi Pituna, Thoromadulisin Kihaina, Lupki General Secretary, H. Manimohan Singhagi Cherolamada Fungdorogli. Silchar Ramnagar da famkiba mifam amada Kasar district leiriba martial art sanaroi sing coach amadi Thobuba Singh Punduna All Kasar Martial Arts Association semkre haukiba February gi tang 15 da famkiba mifam asida Suren Kumar Sinhabu president T Birmani Singhabu working president Govinda Depu vice president KH Budachandra Singhabu secretary A Said Barbuya amasung NGO Sikni Kumarbu joint secretary Radnati Brahmachari Bo Publicity Secretary, Pritam Natpuna Assistant Publicity Secretary aduga Sopon Barman Bo Treasurer Oina Khanki. Lupasigi Maru Pandam di Kasar de Lairiba Tongan ba Martial Arts Sing Amato Oina Chatminabani Haina Lupasigi General Secretary KH Budachandra Singhagi Cherolamada Fungdoragli. Lakhipur Subdivision ki Manung Channel Laiba Kaptanpur Part 17 Khandi Kulda Community Coordination Committee gi mifam ama ngarang nongmaijing numita ningombam ranjina mifam apo oiduna pangthokre committee asina handakta Krishna Kanta Hendik State University dagi Political Science da gold medal fanglakhraba Wazi Uddin Chaudhary bo lengyan fitamduna ikai khumna board ki loinana mitei amasung mitei pangal aikhoi amatani horokpam su amatani imalon su amatani aikhoi punna chatminasi haibagi awareness program ama su pangthokki hairi thoramda Advisor Ingudam Nilbir, Muhammad Fayaz Chaudhary, Jiaur Rahman, Thaunauzam Ton Singh, Konthauzam Nabachandra, Oinam Surendra, Muhammad Amusanath Chaudhary, Lairang Bibina Chingba, Wangang Loisingna Mamal Yamla Bawapam Kaya Thambiki Haina, Convener Konthauzam Nabachandra na Khangalakli. Mahusana Laijaram Laba Cultural Heritage Amadi, Social Value Singbo, Wareng Saireng Isai, Sumang Kumei, Amadi Mami Kumaina Chingbada Onthoktuna, Mapung Phaba Loina Silon gi Machak Maral Ohenbagi Pandamda, Writers Platform Haina Mingthonba, Right Plate Manipur Kobalup ama semkre. Malem gi Mamalon gi Numit Kamari Lenana, February gi tang 15 da Kairau Kendra gi Langdumda State ki thakta semkiba Literary amasung Cultural Body asina, Chahi gi oina Matik Meyai Lairaba, Larik Singh Khangatuna, Sel ki mana piba, Larik Singh Maramda Khana Nainaba, Chepong Puthokpa Amadi, Loina Silon Gamari Lainaba Singda, Ikai Khumnabana Chingba, Lupasina, Maruoina Changsingani Haina, Right Plate Manipur ki General Secretary, KB Inga Rembana Khangalakli. Jiribam District Cricket Association JDCN Asinduna Jiribam ki Vidyanagar da laiba Multipurpose Sports Complex da chathariba ahanba JDCA T20 Trophy 2023 gi ngarang sanakiba ahanba match da BYDA Babuparana CRPF 87 Battalion bo run 32 da maitian ki BYDA gi sanaroi Saruk Ahmad na man of the match oi ki TH Prem Kumar amadi Pradeep Golana umpire oi biki aduga Ani suba match ta Lamlen Evergreen Club Babuparana BU 11 buran Humudra Humde the Maitian ki LEC Babupara gi sanaroi N Suraj Singh na man of the match oi ki match asida TH Prem Kumar Singh amadi Pritam Singh na umpire oi biki Hayeng tang kunipan Sonapur GPLSA ga GIBDA ga ahanba match sanagani aduga ani suba match ta KYC Kalinagar amadi Islamabad sanagani Aroibada Maruiba Pao Amukhanna Khongjel yang na chenkhalakriba Digital India ki thauna malem ki miyam na yangnari haina Pradhan Mantri na phungdokre Mikap thogla si ekhoi haiba kholaw kaloina na maifana imalon ki paujel puduna chatkadori Handloom weaving gi hiramda miyam mubhab tahanna bagi thoromama Gawhati Ganesh Guri da pangthokre Ningtam Lanmi Sagapam Gauro ki chamagani 5 suba mapok common thorom Kasar Binakandi da pangthokre
Tongan tongan ba martial arts sing amato ina chatmina bagi pandamda Kasar Martial Arts Association semkre Writers Platform haina mingthon ba literary amadi cultural body ama semkre amasung Jiribam Cricket Tournament ta BYD na CRPF pu aduga Lamlen Evergreen Club na BU 11 bu maichen kre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare